Mayay lambi asi maralejadra bamiyoy kayagi mong hamuhele haina mayay lambi apun muluf na fongdokre ngasi mayay lambi apun muluf ki secretary Sandham Bijoy na paumis na fongdoki bada Manipur lairiba lambi thong sakhon nabagi thawrang kaya paikat le hairaga so National Highway number 137A miyamna mayay lambi haina khangnaribi Imphal dagi Kaksing lamkhai fawbagi lambi asi yengsin binaba laitraba semjin binaba laitabana mamal yamlaba miyoy bagi punsi kayagi mong famgi lambi oire miyoy lising kayagi lifeline oriba lambi asibo National Highway ki thakta on khat khrabaso matamga chanaba lambi ama oina ngasi phawba semgat pangamdaba haibase Public Works Department ki asonbani lambi ki expansion taunabani haiduna masing khangdana Marinaba Department na marking tawkhre adubo puksel sengdaba engineer singna maram sadaba DPR submit tawruba ngasidi ngasi phawba ministry na approval piraktribani hauzik oiriba mayalambi ki phibam masida chaliba asawo sangsing MLA minister sing nakhoibu karama makhal gi miyoibano haina hangngi miyamna awaba may unaraba phawbada karimata tawdana adamak yengduna lairi miyamna bot piraktuna karakpa natrabara miyam gi mihut ni haibase kawrabara haina hangki noma kangdana thoklibi accident ana ayek misimina kaya asi thoktanaba laglibo October ki tang tarataruk ki ahing Nongyaidagi hauraga mayalambi asi matamga chunaba mawongda semba haudri phawba matam Kaktana Thingjinlagani hainasu fongdokre ngasi phawda maya lambi asi mayam chana bayaba Manipur ki tongan lambian singda lairiba adugi chana bayaba Manipur ki chuna bayaba lambian amagum ngasi phawda bagi lengan sembi te tun lai maya lambi asi ngasi di kasu khangja darba maralija darba kayagi mongpon ohenba lambian ama haibatu oire cham darba mioi singa se hayen nungan ba matamda disabled person oiba mamanyang darba mioi bagi punsi mang bayaba ki thakta laaba adugum laba maya lambi ama oire ai ba maya lambi asi sembi na ba kanali traba mapi mapa le traba lambi amagi thakta ngasi di lai maram asina laglibo October gi tarik taraga taruk numi asigi Ahing Nongyaidagi Manipur ke tongan ba lambian sing sanai ba matam ka chunna ba lambian ama oina semba ngamaktragadi haubiraktragadi hariban numi asidagi matam kaktaba kon maya lambi Thingjinlagani kongjala kon maya lambi akun balum sangjinlagani ko gi lambian asida awana nangiba lambian asiga awase theng phangiba ko gi maya lambi nak yeda tabiriba mayam punna munaso sangjala ibo kongjang asida punna munaso mateng pangbi haiduna masimtang ga haijari